ꯑꯩꯅ ꯅꯍꯥꯜ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯅ ꯑꯩꯁꯤ ꯗ꯭ꯔꯒ ꯂꯂꯣꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯤ ꯀꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯍꯨꯔꯥꯟꯕꯅꯤ ꯑꯩꯁꯤ ꯐꯠꯇꯕꯅꯦꯅ ꯅꯣꯏ ꯍꯥꯏꯕꯤꯔꯛꯄ ꯀꯩ ꯀꯥꯏꯒꯦꯕ ꯁꯤ ꯐꯥꯔꯁ ꯀ꯭ꯋꯦꯁꯟ ꯁꯤꯁꯨ ꯃꯣꯏ ꯑꯗꯨꯝ ꯇꯧꯔꯛꯈꯤꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯖꯟꯕꯤꯌꯨ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯎꯕꯅꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯌꯥꯎꯅ ꯃꯗꯨꯗ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯅ ꯑꯣꯖꯥ ꯑꯃꯅ ꯑꯗꯨ ꯇꯧꯕ ꯌꯥꯈꯤꯔꯣꯏꯅ ꯊꯤꯡꯉꯦꯕ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯅ ꯑꯩꯒꯤ ꯊꯛꯇ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯅꯥꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯃꯐꯝꯗ ꯑꯩꯒꯤ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤ ꯃꯌꯨꯝꯗꯣ ꯍꯥꯞꯆꯜꯂꯒ ꯑꯃꯗꯨꯗ ꯔꯤꯌꯥꯖꯨꯗꯤꯟ ꯍꯥꯏꯁꯤ ꯏꯔꯣꯛꯁꯦ ꯁꯥꯕꯁꯨ ꯍꯥꯏꯔꯤ ꯑꯗꯣ ꯑꯩꯗꯤ ꯈꯦꯂꯥꯈꯣꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯁꯨ ꯃꯍꯦꯔꯨꯗꯤꯟ ꯀꯧꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩꯒꯤ ꯃꯤꯡ ꯔꯤꯌꯥꯖꯨꯗꯤꯟ ꯑꯗꯣ ꯑꯩꯒꯤ ꯗꯤꯁꯦ ꯃꯁꯤ ꯑꯙꯥꯔ ꯀꯥꯞꯄ ꯑꯗꯨꯗꯒꯤ ꯁ꯭ꯀꯨꯜ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯁꯣꯏꯈꯤꯕꯅꯤ ꯗꯤꯁꯤ ꯑꯃꯈꯛꯇꯪ ꯑꯣꯏꯕꯅꯤ ꯗꯕꯜ ꯗꯤꯁꯨ ꯑꯣꯏꯗꯕꯅꯤ ꯑꯩ ꯄꯦꯖꯇꯁꯨ ꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯕꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯄꯥꯁꯤꯁꯨ ꯃꯅꯦꯔꯨꯗꯤꯟ ꯑꯦꯂꯥꯏꯁ ꯑꯄꯤꯛ ꯀꯧꯏꯀꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯕꯅꯤ ꯑꯗꯣ ꯃꯍꯦꯔꯨꯗꯤꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯗ ꯑꯩ ꯅꯞꯁꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯃꯗꯣ ꯃꯁꯤ ꯃꯌꯥꯝꯗ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯄꯤꯗꯅꯁꯨ ꯀꯩꯁꯨ ꯀꯩꯗꯧꯗꯦ ꯃꯌꯥꯝ ꯆꯃꯝꯅꯔꯤꯗꯨ ꯀꯩꯗꯧꯗꯅꯕꯅꯤꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗꯁꯨ ꯐꯣꯜ ꯀꯌꯥ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯃꯦꯁꯦꯟꯖꯔꯗ ꯀꯩꯗ ꯇꯧꯔꯛꯑꯦ ꯃꯈꯣꯏ ꯃꯊꯛꯇ ꯗꯤꯐꯤꯅꯤꯁꯟ ꯁꯨꯠ ꯑꯃ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯅꯕ ꯑꯩ ꯆꯦ ꯊꯥꯖꯈ꯭ꯔꯦ ꯆꯦ ꯄꯤꯖꯈ꯭ꯔꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯀꯣ ꯃꯗꯨ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯠ ꯇꯧꯔꯒ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯀꯤꯍꯜꯂꯛꯄ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯀꯦꯔꯤꯌꯔꯁꯦ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯅ ꯅꯪ ꯀꯦꯔꯤꯌꯔꯁꯦ ꯄꯨꯡ ꯈꯔ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯂꯣꯏꯁꯤꯟꯅꯤ ꯍꯥꯏꯕꯒꯤ ꯀꯦꯜꯂꯛꯈ꯭ꯔꯦꯀꯣ ꯃꯔꯝꯗꯤ ꯉꯔꯥꯡꯒꯤ ꯍꯦꯛ ꯑꯩꯅ ꯃꯈꯣꯏꯒ ꯁꯥꯟꯅꯕ ꯃꯈꯣꯏꯒꯤ ꯃꯅꯨꯡ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯣ ꯑꯩꯒ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯗ ꯐ꯭ꯂꯥꯛꯁ ꯇꯧꯊꯣꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯐꯖꯨꯔꯗ ꯑꯃꯨꯛ ꯇꯥꯏꯅꯈ꯭ꯔꯦꯕ ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦ ꯐꯖꯨꯔꯗ ꯃꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯑꯩꯈꯣꯏ ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦ ꯐꯖꯨꯔꯁꯤꯗꯒꯤ ꯂꯨꯄꯥ ꯂꯥꯛ 4-5 ꯁꯝꯊꯤꯡ ꯂꯧꯅꯤꯡꯕꯅꯤ ꯃꯗꯣ ꯑꯩꯅ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯅ ꯃꯣꯏ ꯗꯤꯇꯦꯜꯁꯦ ꯊꯤꯗꯣꯔꯛꯄꯗ ꯄꯩꯁా ꯂꯧꯅꯤꯡꯕ ꯄꯩꯁా ꯈꯔ ꯃꯆꯨꯝ ꯐꯪꯅꯕ ꯇꯧꯕꯗ ꯑꯁꯤ ꯐꯥꯎꯒꯤ ꯆꯥꯡ ꯑꯃꯨꯛ ꯍꯥꯞꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯤꯗꯤꯌꯥ ꯍꯥꯏꯁꯤꯕꯨ ꯅ꯭ꯌꯨꯁꯇꯕꯨ ꯑꯅꯤꯔꯛ ꯍꯜꯂ ꯄꯥꯕ꯭ꯔꯅꯦ ꯃꯤꯗꯤꯌꯥꯗ ꯁꯨꯝ ꯍꯟꯖꯜ ꯄꯥꯅꯒꯗꯔꯅꯦ ꯇ꯭ꯔꯣꯄꯤꯛꯇꯨ ꯆꯞ ꯃꯥꯟꯅꯕꯗꯅꯦꯕ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯅ ꯑꯩꯈꯣꯏ ꯁꯦꯔꯦꯟꯒꯤ ꯇꯥꯏꯞꯇ ꯆꯠꯀꯦ ꯍꯥꯏꯗꯤ ꯆꯠꯈ꯭ꯔꯣꯕ ꯑꯗꯨꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯆꯞ ꯃꯥꯟꯅꯕꯗ ꯐꯖꯨꯔꯒꯦꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯛꯏꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯤꯅ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯨꯅ ꯅꯋꯥ ꯂꯧꯗꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯃ ꯑꯗꯨꯒ ꯑꯩꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯒꯦꯔꯥ ꯑꯩꯕꯨ ꯗ꯭ꯔꯒ ꯂꯂꯣꯟꯕꯅꯤ ꯍꯥꯏꯒꯦꯔꯥ ꯃꯗꯣ ꯂꯩꯀꯥꯏ ꯈꯨꯟ ꯃꯌꯥꯝꯁꯤꯅ ꯈꯪꯉꯤ ꯑꯃꯗꯤ ꯂꯣ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯩꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯆꯤꯡꯕꯅ ꯈꯪꯉꯤ ꯑꯩꯕꯨ ꯅꯍꯥꯜ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅꯗꯤꯀꯣ ꯃꯌꯥꯝꯗ ꯑꯩꯅ ꯅꯍꯥꯜ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯅ ꯑꯩꯁꯤ ꯗ꯭ꯔꯒ ꯂꯂꯣꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯤ ꯀꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯍꯨꯔꯥꯟꯕꯅꯤ ꯑꯩꯁꯤ ꯐꯠꯇꯕꯅꯦꯅ ꯅꯣꯏ ꯍꯥꯏꯕꯤꯔꯛꯄ ꯀꯩ ꯀꯥꯏꯒꯦꯕ ꯁꯤ ꯐꯥꯔꯁ ꯀ꯭ꯋꯦꯁꯟ ꯁꯤꯁꯨ ꯃꯣꯏ ꯑꯗꯨꯝ ꯇꯧꯔꯛꯈꯤꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯖꯟꯕꯤꯌꯨ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯎꯕꯅꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯌꯥꯎꯅ ꯃꯗꯨꯗ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯅ ꯑꯣꯖꯥ ꯑꯃꯅ ꯑꯗꯨ ꯇꯧꯕ ꯌꯥꯈꯤꯔꯣꯏꯅ ꯊꯤꯡꯉꯦꯕ ꯑꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁ ꯐꯪꯗ꯭ꯔꯤꯀꯣ ꯊꯤꯡꯈꯤꯑꯕ ꯑꯗꯣ ꯃꯔꯤꯁꯤ ꯂꯩꯅꯕ ꯃꯥꯟꯁꯜꯂꯛꯑꯦꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯁꯤꯅ ꯊꯤꯡꯉꯕ ꯃꯇꯨꯡꯗ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛ ꯑꯩ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁ ꯗ꯭ꯔꯒ ꯅꯤꯁꯥꯕꯨ ꯊꯤꯡꯉꯁꯦꯅ ꯃꯤꯃꯥꯡꯗ ꯊꯣꯛꯇꯅ ꯄꯩꯁꯥ ꯇꯤꯡꯗꯅ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯣꯏꯅꯗꯅ ꯇꯧꯔꯤꯕ ꯑꯩꯉꯣꯟꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯅꯃꯥꯗ ꯑꯃꯨꯛ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯍꯣꯏ ꯊꯣꯏ ꯄꯣꯁꯤꯕꯜ ꯄ꯭ꯔꯖꯥ ꯂꯩꯔꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯜꯂꯥ ꯂꯩꯔꯤꯀꯣ ꯀꯤꯗꯦ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯗꯨꯒ 2022 ꯑꯦꯛꯖꯥꯝꯄꯜ ꯑꯩꯁꯦ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯦꯅ ꯈꯜꯂꯣꯕ ꯃꯌꯥꯝꯗ ꯑꯃꯁꯨ ꯍꯥꯏꯒꯦꯕ ꯑꯩ 2026ꯅꯦꯕ 2020 ꯃꯤꯑꯣꯏꯕꯁꯤ ꯄꯥꯔꯐꯦꯛ ꯀꯅꯥꯁꯨ ꯑꯣꯏꯔꯣꯏꯕ ꯑꯩ ꯉꯁꯤꯐꯥꯎꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯈꯣꯠꯄ ꯑꯩꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯍꯪꯕꯤꯕ ꯌꯥꯒꯅꯤ ꯑꯩ ꯂꯩꯈꯤꯗꯦ ꯑꯩ ꯇꯧꯈꯤꯗꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯂꯝꯕꯤ ꯑꯃ ꯆꯠꯂꯨꯔꯁꯨ 2022ꯒꯤ ꯀꯩꯁꯦ ꯆꯠꯂꯨꯔꯦ ꯈꯜꯂꯣꯕ 26ꯇ ꯃꯥ ꯑꯑꯣꯟꯕ ꯁꯃꯥꯖꯀꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯥꯛꯑꯦꯅ ꯈꯜꯂꯣꯕ ꯑꯗꯨꯒꯤ ꯃꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯏꯚꯟ ꯅꯍꯥꯔꯣꯟ ꯐꯥꯎꯕ ꯁꯤꯔꯤꯅꯤꯀꯣ ꯃꯥꯒꯤ ꯏꯃꯨꯡꯁꯦ ꯑꯦꯛꯖꯥꯝꯄꯜ ꯃꯤ ꯁꯤꯔꯤꯅꯤ ꯃꯤ ꯍꯥꯠꯂꯤꯅꯤ ꯃꯤ ꯍꯥꯠꯄ ꯊꯥꯡꯗꯣꯛꯅꯔꯤꯅꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯤꯔꯨꯕ ꯇꯟꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯑꯣꯟꯁꯜꯂꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯗ
ꯌꯥꯎꯔꯣꯏ ꯑꯃꯗꯤ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯕꯁꯤꯗ ꯃꯥꯒ ꯑꯩꯒ ꯐꯅ ꯌꯥꯝ ꯌꯥꯅꯗ꯭ꯔꯁꯨ ꯃꯥꯗꯤ ꯑꯗꯨ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯃꯥꯏ ꯃꯆꯥ ꯃꯁꯨ ꯁꯣꯛꯂꯛꯀꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤꯕ ꯃꯤꯁꯛꯇꯣ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁꯀꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏꯔꯛꯇꯦꯕ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟꯁꯨ ꯑꯗꯨꯗ ꯏꯟꯁꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯑꯗꯨꯕꯨ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟ ꯂꯣꯒꯤ ꯊꯣꯡꯗ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯄꯗ ꯀꯅꯥꯅ ꯀꯔꯤ ꯏꯟꯁꯜꯂꯤꯅꯣ ꯑꯗꯒꯤ ꯑꯩꯒꯤ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯗ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯅꯣꯁꯦ ꯑꯦꯕ꯭ꯔꯤ ꯑꯣꯜ ꯈꯪꯉꯅꯤ ꯃꯇꯝ ꯈꯔꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯥꯏꯃꯤꯟꯅꯁꯤ ꯔꯣꯖꯥꯅꯤ ꯔꯝꯖꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯁꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯤ ꯏꯠ ꯂꯥꯛꯀꯗꯧꯔꯦ ꯑꯗꯨꯅ ꯍꯦꯄꯤ ꯏꯠ ꯃꯨꯕꯥꯔꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯠ ꯃꯨꯕꯥꯔꯛ ꯏꯠꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯁꯨ ꯄꯤꯖꯔꯤ ꯑꯗꯨꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯋꯥꯐꯝ ꯃꯌꯥꯝꯗ ꯂꯥꯁ ꯑꯣꯏꯅ ꯃꯁꯤ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯇꯣꯄꯤꯛꯁꯦ ꯃꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯂꯣꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯊꯥꯅꯤꯡꯕ ꯊꯥꯗꯣꯛꯑꯣ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯅꯦꯕꯔ ꯑꯩ ꯃꯗꯨꯗ ꯑꯩ ꯀꯩꯁꯨ ꯉꯥꯡꯅꯔꯔꯣꯏ ꯃꯥꯏ ꯇꯣꯄꯤꯛꯁꯤ ꯃꯥꯒꯨꯝꯕ ꯂꯦꯚꯦꯜꯗ ꯑꯩ ꯀꯨꯝꯊꯔꯣꯏ ꯃꯥ ꯀꯔꯤ ꯑꯣꯏꯔꯤꯅꯣ ꯃꯥ ꯁꯤ ꯑꯦꯁ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯀꯔꯤꯝ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ maaga aiga maanabassu yade aduna masina last aark production-gi matangda in thamjabase masina aroiba ishalage haibasi miyamda thamma thank you.